खुरुमजरी SKTV न्यूज पु येंबिरिबा पुमनमकपु याइफबि तावरेमना ताराम उक्चरी अहानबदा मरुइबा पाउ जिरीबाम डिस्ट्रिक्ट के मैतै सिंगना ताबा चंपानगर खुलगी नकनबा रमसितपुरदा पाइशिलाखिबा ड्रोन अमा खुलंगापा सिंगना कापथदुना थुगाइख्रे Naga taba Indo-Myanmar border mafam singda ngamkhai sambal khabagi thabak paikhatpa yaroi haina Naga Village Federation Manipur gi maikai dagi phongdoraki Hill House Tax Thidrabadi Chawkhat Thorang paikhatnaba scheme amasung project singi fund thadok loidori Tamenglong subdivision gi oina house tax thidoknaba notice thokre Kaisamthong Assembly constituency ke MLA oina term kayadami khalmai paktuna Manipur lenga ke minister oiram laba LJ anta Kumar yauna miyoi mapan Congress ta yaukre Amasung Tata Group ke hanagi chairman miyamna Ratannaba Tata haina khangnariba ngarang numidang athengbada leikhidre ngasiyuk pung 10 dagi nungthil pung 3 fawa miyamna lei shukatuna ikai khungnaba utkre Malayang mifam ama hekta ti yengba yaraba Manipur ge hanba OTT platform SKTV bu support tawbibagi damak pumnam ko thagatchari hawjik paw sandokna pijari Jiribam district ke maitai singna taba Champanagar khulga naknana Rasitpur ge area da paishilakhiba drone ama khulngakwa singna kapthaduna thugaikhrei aikhogi Jiribam pawmi na pirakpa pawgi matung ina ngaseu pung taruk makhairom taba matamda maitai singna khundaba Champanagar gi naknana leiriba Rashidpur gi area da nongthakta paisilakpa drone ama khulngakpa singna ukhi madudagi khulngakliba singna cheksin thorang lokhatpa oina makhatana khudong thiba thoktanaba drone adu nongthakta gi kapthaki thogdo adogi paw phangbaga Jiribam district police ke team ama laktuna yengsinbaga loinana balup asigi second assembly ge matung ina naga taba Indo-Myanmar border ge mafam singda ngamkhai sambal khabagi thabak Saugata behind Yanaki, Center na Paikatliba Kongtang asi, United Nations Declaration on the Rights of Indigenous People ke matung ina, Naga Singi Right po Singna Bani Maramaduna, Center ki Kongtang asina, Saugata naba Marilainaba Association Singi President, Chairman Natraga Chief Singh Amadi, Naga Village Singi Chief Singda Lubasina Kanghali. Hill House Tax Thidrabadi Chawkhat Thorang Paikhanaba scheme amasung project singi fund thadok loidori lengangna lokhatpa khongthangi manung chana Tamenglong district ki oina SDO Tamenglong block ki makhada leiba yum singi Hill House Tax thigadabani haina mari leinaba khul singi chairman amasung secretary singda khanghali SDO Tamenglong di Maidin Buina ngarang thadorakhiba cherol amagi matung ina Mamang chahi lisingani kulhumdoi fawbagi diu leiba Hill House Tax thidaba miyoi singna tax thidokpaga loinana madugi thabak adu chatliba chahi asigi December ki tang 15 fawbagi manungda loisingadabani haina khangali karigumba tax asi thidaba singi oina chawkhat thorangi damak paikhatpa scheme amasung project singi fund sing fajinduna thamgani haina cherol asina makha tarakli Kaisamthong Assembly constituency ge MLA oina term kayada mikhalmai paktuna Manipur lenga ki minister oiram laba Lampok Lakpam Jayanta Kumar yauna miyoi mapan Indian National Congress ta yaukhrei makhoi singa dunga se Imphal gi Congress bawon da party asigi luchingba sing yauna okhi INC da yaurakhraba sing adudi singdamai AC da Mamangda NPP gi mirep oikhiba O Roman Khura AC gi Hanagi JP member A Okendra Andro AC gi social worker L Dhiren Atopaming Bobo Amtuken Amgio gi JAC gi president oiramba TH John Singdamai AC gi ward number 15 gi Hanagi councillor L Gyanendra Atopaming Boy ACSC gi ward number 17 gi Hanagi councillor RK Sachi, Ward SC member O Nilachan Amadi, Ward number 16 gi member L Romani. Nauna Chaglakwa Singh Taram Okpagi Therm Adu the Saruk Yakiba, AICC gi Secretary Oibata Natana, Manipur Yauna Atopa North East State Kharagi in charge Oidiba, Christopher Tilakna
कांग्रेस के लुचिंग राहुल गांधी ना भारत जोडो नया यात्रा मणिपुर दगे हौखिबादुना मणिपुर खंगनतना लेबा सिगी अवांग नोंपोक लमदम सिंगदा चाउना अहोंगबा पुरखली मदुगी खुदम हाइबबु हौखिबा लोकसभा मिखलदा मणिपुर की सीट अनिमा कांग्रेस पार्टी ना माइपाखिबा सिनी हाइनसु महांगना मखा ताखि नौना पार्टी असिदा चंगलक्लिबा सिंग असिगा लोइनना मियामगी मतेंगना लाखदबा मिखल सिंगदा बीजेपी माइथिबा पीबा ngamlagani हाइबगी थाजबसु लै हाइनसु फोंदोखि अमरोमदा थौरमदा सरुक याखिबा सीएलपी लुचिंगबा ओक्रम इबोबिना हाई मणिपुर लेंगाकता थाजनिंगाई लेत्रे वार ऑन ड्रग्स हाइबा थौरांग हौदोकलगा ड्रग का कोनना फारबा सिंग थादोकबा मसिगिसु मथक्ता पुलिस मरक्ता ड्रग पुरंबदा अतोपा पुलिसना थिजिनबदा करमना थाजगदौरिबनो कांग्रेसना लेंगाक पाइरिंगै मतमदा मियामना चिंगनबा याबा केसिंग सेंट्रल एजेंसी सिंगदा सिनखि हाइनसु हानगी चीफ मिनिस्टर असिना फोंदोखि एमपीसीसी के प्रेसिडेंट मेघा चंद्र की मथक्ता ईदीना सुमोन तौरपगी मतंगदा पल्लदुना ओक्रम इबोबिना हाई असिगुंबा थौंग असि कांग्रेस पार्टी की ओइनदी अनौब नते पार्टी असिगे सेंट्रल लीडर सिंगदसु ममांगदा असिगुंबा थौंग कया चथखिबा लैख्रे लेंगा के एजेंसी सिजनरगा असुमना ट्रीट तौबा असि तुंगदा अफबा खक ओइरोय महाकी मथक्ता सेंट्रल एजेंसी अमना थिगतपगी थौदोक ममांगदा लैख्रे मदुदा कोर्टना पीबा बेल फावबा कक्थनबा होनरखिबा दुदा मखोइना चथरखिबा थौंग अदु मरम चादबदगी सुप्रीम कोर्टना याखिदबनी हाइनसु कांग्रेस लुचिंगबसिना फोंदोखि लेबाग असिगे मसक नाइरबा इंडस्ट्री टाटा ग्रुप की हानगी चेयरमैन मियामना रतन टाटा हाइरगा हेन खंगनबा रतन नवल टाटा ngarang numidang athengबदा मसागे अनाबा मनमरम ओइरगा लैखिद्रे नुमित खरानिगी ममांगदगी इंडिया के अफाबो इंडस्ट्रियलिस्ट असि मुंबई के ब्रेच कैंडी हॉस्पिटल दा लाइकनदुना लैरक्लबा मतु ngarang numidang athengबदा लैखिदबनी महांग मसागी चाही मरफुतरुक सुख्रे महांगना लैखिदबदा महाराष्ट्र लेंगांगना लेबाकी मचु अहुंगी फिराल तंखाई चिंथदुना महाकी मफमदा इकाई खुमनबा उतखि रतन टाटागी थवाई याउद्रबा हकचांग अदु साउथ मुंबई के नेशनल सेंटर फॉर परफॉर्मिंग आर्ट्स ता थमदुना ngasi ayuki pung taradagina mari fawba महाराष्ट्र की चीफ मिनिस्टर याउना मसक नाइबा मियोय कयाना लैशु कत्तुनै काय खुमनबा उतखि तुंगदा ngasi नुमिदांग वाइरमगी पुंग अहुमखाई ताबदा रोइबा मथौ मंगमगी दमक मुंबई की वर्ली क्रेमेटोरियम दा पुखि मसक नाइरबा मियोय एसिना लैखिदबदा इंडिया के प्राइम मिनिस्टर नरेंद्र मोदी ना रतन टाटा की मनाउ नुपागा टेलीफोन दा वारी सानदुना अवाबा फोंदोखरे लोइनना यूनियन होम मिनिस्टर अमित शाह अमदि लुचिंगबा कयाना अवाबा मदि नुंगाइबगा लोइनना महाकी मफमदा इकाई खुमनबा उतलकली प्राइम मिनिस्टर नरेंद्र मोदी ना मिफम अमगिदमक मिरमदा लैखिबा मरमना लेंगाकी माइकाइदगी मिहुत सिल्लगा यूनियन होम मिनिस्टर अमित शाह ना रतन टाटा गे अरोइबा मथौ मंगम पांगथोकपदा सरुक याखि It is time to prioritize mental health in the workplace. Haiba wakhalonda World Mental Health Day 2024 gi thauram Manipur University gi Department of Psychology na senduranga si pangthokre. Thauram aduda Inner Manipur Lok Sabha gi MP Dr. Angomcha Bimola koijamna haikhibada Thabak ama pangthokpa matamda pukning leitadana taurabadi thabak pangthokpa ngamoi mental health ki leiriba issue sing asi hengalakani. तौरीबा थबक खुदिंगमक्ता पोथाफम खंगदबा इसादा स्ट्रेस लेबा हेंगलकपना मेंटल हेल्थ की इशू की चांगसु हेंगलकली वाखलनबु वारबदी हकचांगसु अदुम सोई थबक मफमदा अमगा हेंगतना नबा होनबदा कॉम्पिटिटिव हेलकपा सिनसु वाखलदा पोथाफम खंगहंदे इसागा चानादना थबक वाना तौरबदी हकचांग सोलकनी मेंटल हेल्थ की मरमदा मियामदा खंगहनबा तोंगान थबक थौरम कया पाइखतुना लाखली अमदी पुकनिंग वाखल फना लैनबा होनमिनसी पुकनिंग वाखल फरबदी थबक अमा तौबा मतमदा पुकनिंग चंगना तौदुना थबक खुदिंगमक निंगथिना माइ पाकनंग तौबा ngamgani haiba wafam thamki Manipur University की वाइस चांसलर कोर्ट हॉल दा पांगथोकपा थौरम अदुदा लोक सभा की एमपी डॉक्टर अंगोमचा बिमोल अकोइजम स्कूल ऑफ मैथमेटिक्स एंड फिजिक्स साइंस मणिपुर यूनिवर्सिटी की डीन प्रोफेसर सुमित्रा फंजौबम स्कूल ऑफ ह्यूमन एंड एनवायरमेंटल साइंस मणिपुर यूनिवर्सिटी की डीन प्रोफेसर एस दिबोन कुमार अमसुंग डिपार्टमेंट ऑफ साइकेट्री रिम्स की प्रोफेसर डॉक्टर आर के लेनिना रिसोर्स पर्सन ओइना सरुक याखि Can there be a healthy individuals without a healthy society?
Is healthy society nothing but the accumulation of this individual healthy society? Not necessarily. So these are debates that you must open up and look at your contemporary world. In Manipur is violence. Deeply, it's not that some kooky divisive forces are acting on us. We are eroding from within. In the kind of cultural things, the etiquettes, the cultural nuances of as a community is completely gone in this society. National Health Mission के National Mental Health Program amadi Directorate of Health Service Manipur na sinuna World Mental Health Day 2024 की थौरम ngasi state की थाक ta pangthokre. It is time to prioritize mental health in the workplace haiba wakhalonda yumfam moiduna थौरम adu Hotel Imphal की संगाई हॉल द पांगथोखी नुमित असिग मरी लेनना स्टेट लेवल पेंटिंग कंपटीशन अमा ngase yu पांगथोखी अमसुंग मेंटल हेल्थ अवेयरनेस रैली अमसु हेल्थ मिनिस्टर डॉक्टर सापम रंजन न लमथाखी तुंग द वर्ल्ड मेंटल हेल्थ डे 2024 की मपुंग ओइब थौरम अदु हेल्थ एंड फैमिली वेलफेयर की स्पेशल सेक्रेटरी हुंगयो वर्सिंगना अथोइब मिथुंगलेन ओइदुना होटल इम्फाल की संगाई हॉल द पांगथोखी अथोइब मिथुंगलेन की वारोल पीरदुना हुंगयो वर्सिंगना हाई हौजेक ओइरिब स्टेट असिगी फिबम असिन मरम ओइरगा लाखदबा मतम सिंगदा मेंटल हेल्थ की इशूसिंग चाउनो लाखप याय मरम अदुना मेंटल हेल्थ की मटांगदा अंगांग हल खाक्तना खंजिनम मथौ ताई अमरोमदा लनाय अमदि लेंगा की तोंगान तोंगान डिपार्टमेंट सिंगदा थबक तौरिबा सिंगनसु मेंटल हेल्थ इशू की मतांगदा खंजिनम मथौ ताई ख्वाइदगी पिकपा पोस्टता थबक तौब एम्प्लॉई दगी हौरगा मकोक थोंबा पोस्ट पारिबा खुदिंगमकना यारिबा मखै अफबा एनवायरनमेंट अमा सेमदुना थबक तौमिनाबा होनगदबनी हाइनसु स्पेशल सेक्रेटरी न मखा तारखी थौरम मपु ओइना सरुक याखिबा डायरेक्टोरेट ऑफ हेल्थ सर्विस के डायरेक्टर ओसना हनबिन हाई हेल्थ सर्विस का मरी लेनाबा लोइसंग सिंगदा थबक तौरिबा सिंगी स्ट्रेस मैनेजमेंट तौनबा था अमागी मनुंगदा नुमित अमा काइथोक्तुना तोंगान तोंगान बा थौरांग सिंग पाइखतपा मथौ ताई स्ट्रेस मैनेजमेंट तौबना थबक तौबदा प्रेशर लेहंदना अमगा अमगा ताथोक तासिन तौदुना मेंटल हेल्थ इशू दगी खरदा ओइरबा सुंगाक थोकपा ngamgani हाइबगी थाजबा लई हाइनसु डायरेक्टर न मखा ताखी mental health issues important way IDPs in the face of society community tendencies very well medical economy and task khari ko asisi yam challenging time so futures ya challenging ora student is among the abai leiba work environment is going to change tabe sabak ek ama soida na ko inquiry la kada kari le to ki bo me asu le je aduna मुसी प्रोग्राम से appropriate way रा research sama hai apai ki moru papa yang leiba awana as share no ya one of the longevity of life hai kui ne himmat kunsi ji kamai kabra ga moru papa yang lei se important way aside ke kita khang mali ke kabra ga na ni awana as share ro ya sandok ya adu kaupok ko ngam gi environment se create ko important way ra hai in term kita hari mali apai new university lifetimes that at one time, at one particular time, mental health problems that don't play in the form of anxiety and depression. Ato ijaragati, audio nasi kepili patung cariwa program masida under sehingga cekoi it is time to prioritize mental health in the workplace. Masida focus kau madam 60% of the global population is under employment in one way or other. Again, 60% of all those employed persons, they spend their life in one place, workplaces. Aduna stress management da tawai abase ibina school da, college da, set da stress kawan manage ko da haba. Amang sin ko tambi da dawe. Yoga, meditation, yam nasani, aduna breathing exercise, high speed course amang instructor abasani. मालेम सिनबा थुंगना पांगथोकनरिबा अहलोइरबा सिंगी नुमित थौरम थौबाल डिस्ट्रिक्ट की शोवांगबल द लेबा IRDAO कॉम्प्लेक्स दशु ngasi पालन पांगथोखरे मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट की मीटिंग मखादा इंटीग्रेटेड रूरल डेवलपमेंट एंड एजुकेशनल ऑर्गेनाइजेशन IRDAO RRTC aging any nasinduna aging with dignity at every stage every age haiba hiramda
Pangthokpa thoram aduda ex-minister Dr. Moirangthem Nara, Manipur Lengake retired chief medical officer, Dr. K.H. Manglem, Manipur Lengake horticulture department ke retired deputy director, Mutum Nabachandra, senior consultant surgeon, Dr. K.H. Shantikumar Amadi Wangbal GP ki ex-pradhan H. Rakhona Sarukyakhi. Thoram asiga mari lainana Dr. Moirangthem Nara na haikibada Miyoibagi punsi asi chahi yankai punsigadabani chama punsigadabani haiba laite Miyoibagi punsi sangdokhan bayai masida healthcare delivery system fagathanba anobu wakhalok sing tansinba mathau taba potlam sing puthokpa ngamhanba mathau tai leiba kharadadi university gi thak fawba lemna mahai tamhanba chahi chama ga kun fawba punsina ba lemna layeng bagi thabak chathaba hokre UNO na October amasi ahaloiraba singi numit pangthoknaba warep laukibani asigumba numit asi palan tawduna ahal singda wakhalok sing piba mathau tai leibak ke irang namaram oiraga thenglabasu thengna ngasi ahal singi numit pangthoktuna makhoi bulok sing piba amadi pukning thogat piba si thaganingai ni haiki aikoigi laibamta sahi shamana khoireni natraga sahi tangkai de sigadamni irakpa kasu leiti hingan baseng asigi healthcare delivery system koigi gyan hengalakpa khangbe hengalakpa madagi darkaro be pothok mayamdu uthokpa ngamakpa madubu laina phanganba ngamba sigi manungda lakadori ne ada ahan singbu care lawpa haibasida imung manungi chanalon chat kayasu aphab maikai de puruknabagi tangai phadaba lei maramaduna aikoina ngasi palon ama tawna kharadum nei najari basi aikoi kamdongna khare hena kuina putsibu yagadagi habagi topic amane Regional Institute of Medical Sciences RIMS Imphal ge Department of Ophthalmology na sindunanga se Institute asigi General OPT Complex ta World Sight Day 2024 gi thoram pangthokre Priority Style Eye Health Thaiba wakhalonda pangthokiba thoram aduda RIMS Imphal gi Director Professor G. Sunil Kumar Sharma Institute asigi Dean Academic Professor Brojen Akoizam amasung Medical Superintendent Professor Nepram Sanjib Susarukyakhi Chahi asigi wakhalon Priority Style Eye Health asiga mari lainana puthokpa short video amasu thoram aduda release tawki Thauranga mari lainana SKTV News ka akhanana unabada RIMS Imphal ge Director Professor G Sunil Kumar Sharma phongdokhibada Haurakliba angang singi eyesight ta sokhandanaba mobile phone tablet amasung computer sizinabagi screen time hanthanba tangai fade angang singna mobile phone sizinabagi chang hengalakliba si yengshinbaga loinana nongmada yamdrabada pung amanna traga anirom mapanda puthoktuna sanahanba mathoktai amaromda diabetes amadi hypertension yauna tongan tongaba layong kayana mitta sokhalakpa sing karamna ngakthokpa yabagi haibagi hiramasida khanaba sisu World Sight Day gi maruoiba saruk amani haiki World Sight Day si handaki sahi ki theme mai dar angangi vision da focus tok jabani da akhoi gi angangi eyesight si kamaina healthy ona thamgada gi haba si gi matang da WHO gi guideline makha da tobani angangi ji mobile loi sinare da screen time handa hanba mapan da outdoor activity da engage to wiba at least no mo da angang si mapan da pung ani hum sana hanba screen yenga ga so akhoi gi 20 minutes ke matung da angang si alarm ma thamaga to hanba ngak magi mamit exercise honlana at least magi vision do defect tok dana ba adugum gi focus ni ki punsi gi chang si hengal e hojik se ana chahi hum bumra da len hojik 90 100 bho khoi gi chahi si mayam si hingnare facility sina aduna ai gi disease makhan mayam ma diabetes te gi hypertension te gi tholak mayam si kamaina khoina timely ai check up toraga anda hani habadu khoi World Sight Day sida mayam khanai RTIA ki pandam de informed citizen oihanduna corruption hanthahanbaga loinana transparent oiba government lehanbani haina Manipur ki Chief Information Commissioner Koijam Radha Shyamna phongdokre India government ke Ministry of Personnel Public Grievance and Pension ge Personnel and Training Department na sponsor tauraga Manipur Information Commission na sinduna thase gi manga dagi hauduna numit manga ni chatharakhiba Right to Information Week Celebration 2024 ge Loishinbagi thoram ngasi Manipur Press Club ke Loktak Hall da pangthokre thoram aduga mari lainana wangang laduna Chief Information Commissioner Koijam Radha Shyamna phongdokhibada
लेबाग असिगी ओइना चाही खुदिंगी अक्टोबर 5 दगी 12 फाउबा RTI वीक हाइना पालन तौदुना लाकली स्टेट असिगी ओइनासु था असिगी 5 दगी 10 फाउबा नुमित 5 नि चुपना पालन थौरमसी पांगथोकपनी RTI gi matangda miyanda ningthina khanganaba amadi government ke machinery singi capacity building gi matangda maru oina palan thoramasi pangthokpani ek asibu miyanda ningthina khangba amadi niyom chumna sizinaduna masigi kanaba lawgadabani masina governance da chauna ahongba purakpa ngamgani loinana miyambu mit nakong singhanduna corruption hanthanaba ek asina pandam thamli ngasigi thoram aduda HSC gi chairman loinana nungba AC gi MLA dingang nunggang mai MUC gi vice professor paunam gunindro amadi hanagi chief information commissioner oinam sunil su saruk yakhibaga loinana RTI gi matangda thasi gi tareta state ki thakta pangthokiba painting competition da makok mathang tarakhraba singda su manayen thoki information citizen da awareness piba operation toba loina na koi gi government ki machinery sing ju koi capacity building toba koi yam hen responsive oina praja gi darkar li su adu tobu ngamna ba gi da du team da tobani andak sei gi oina koi tang manga da state level workshop ma koi RTI kamari lena na loina na su moto disclosure have tare department singna hangmudana masa masana kari information je ma gi website ta thagat kadage haibdu matang da supreme court na pirakpa instruction judgment gi matungina koi madu agi thimdo da goina na kamai tawdana department ko namana e portal hangdoga moi gi leiri badaka level information singi pina gi maina ma sinjagre RTI gi main no de koi student jingji koi public authority singi da leiri ba information singje as a matter of right when amadu access ahunamagi mechanism do adugi platform ni kogi right to information ye kai se paugi marak thanna ten ba break amatang lominasi Diagnostic ki lamda chahi nipu hena mangjil thana lakpaga loinana Babina group na miyangi mafamda lanthokjari anoba ana laingi pathapta compassionate healthcare specialized field kun henbagi khanghairaba expert singda tanaduna matamgo chunaraba laing bagi kanaba lobiyu khwaidigi luga treatment dagi horaga personalized oiba treatment piduna adongi haksel fagatna bahonaba asina ikwigi pandam oi adongi haksang fagalakpagi khongchata nungaiba amadi afaba laingi chapcharaba kanaba lobiyu Babina Hospital where hope meets compassion break ki matungda mayam amuka hana taramna okchari ngase ayuk pung 6 lom tabada Bisnupur district ke manung chana laiba Aigezang village amadi uyoki mafam singda amadi inter village road singda masak khangdaba khutlai paiba sing chathok chasin tawre haibagi paw ma fangbadagi 33 AR CRPF ke 8 battalion amadi Bisnupur commando gi team amadi Nambol police station ge team gi apunba kangbu amana thiba humbagi thabak chathakre hari Police tagi fangba pawgi matung ina ayuk pung 8 rom taba matamdagi chathakiwa search operation aduda khutlai paiba singna lotchilamani chingna ba bek amadagi masing yamlaba khutchu khutlai sing fagat pangam khre hari fagat khraba khutchu khutlai sing adugi manungda CMG ama tear gas gun ama marumari yawba magazine ga konana 9mm pistol ama .303 sniper rifle ama SBBL ama kg ama ga gram kuntra manga lumba IED ama IGE hand grenade ahum tear smoke grenade ani 12 bore nongoi maru taruk .303 kapayariba nongoi maru mari amadi blank round ani buffing radio set ama anti riot rubber bullet manga 36 tube launching 1A ahum tear smoke cell jankai ama tear smoke cell chili 135M ama tear smoke cell CH ama WP grenade ani wood piercing cell ani 36 grenade arming ring ama tear smoke cell normal ama tear smoke cell soft noise ama die marker grenade anti riot ama yauri fagalaba khutchu khutlai singa se executive magistrate amagi mamangda Nambol police station da makhataba thabak lokhanaba sina khre hairi India na Manipur bu loksin khiba numit October gi tang 15 bu lo na thingkhraba korkom na National Black Day haina
ꯂꯥꯎꯊꯣꯛꯇꯨꯅ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕ ꯐꯥꯎꯕ ꯄꯨꯡ 12ꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯂꯦ ꯍꯥꯏꯅ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯀꯃꯤꯇꯤꯅ ꯉꯁꯤ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯅꯕꯒꯤ ꯏꯍꯧ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯅꯝꯊꯅꯕ ngamlaktabadagi apunbagi saktham thugainaba kanglub amaga hatnanaba India lengangna leptana chatharakpani ngasidi kanglub masel unaba yadre changnaba ngamnadre lengak ani khatnabada semba buffer zone bu lamtam asida thamduna lam machet lamlau lanmina senari lamlau lanmina ningtam lanmi thengnaba kiduna proxy war chathaduna Myanmar dagi changlakpa mitop singda khutlai sel chana thaknaba awada palai handana Manipur tampaki michamiyamda genocide chathahali ethnic cleansing tauri khutlai paiba khutnek lanmi singasibu lamlau lanmina saugatli haibasi India ge Chief of Army Staff General Upendra Dwibedina piba warolda drone air bombing taude haiba aranma narrative amasung tonga kaya sandoktuna thokliba thodok asigi asengba saktam manghanana bahonari haina palli Isagi saktam ngaktuna afaba khunai ama purakpa ngamnaba aikhoi masel punsinaba mathau tai haina Kanglei Leisha Fal Club ki President Sana Mangangna Fongdokhrei ngasi sanan konungda club ki nauna thau pugadaba singwa saklobagi thauramga mari lainana Sana Mangangna makha taraduna nupi oibi singna lauriba thodang asi yamna chawi nupi oibi singna chahaidaba chinjak charakpa amadi chathaidaba lamchat chatlakpa sina Khunai asida soiba hongba kaya pirakli masida natana aikhoigi furup lejaragasu Khunai gi chatnabi khanglaktaba lining amadi lichata hongba kaya lakpa asina nongmadi apikpa furup asi mutkiba yabagi fibamda leiri ngasi safong liba lup asida leisha singna punsilaga igi pal kairakliba asi kanba ngamnaba amadi maruoina lamdam asigi sothaduna leiriba senmitlon asi chawkhatnaba honabada angamba thodang lawduna saruk yagani haiki Thauramada the Rajya Sabha ki MP Leisemba Sana Jauba Sangit Natak Academy Awardee Saugrakpam Hemanta Ukalgi General Secretary Mutum Manitomba MSSLC ki President Laishram Tombana Maruoiba Mitunglen Singoina Sharuk Yaki Loinana Lo asigi Vice President Oina Saugrakpam Shayarani General Secretary Oina Salam Iye Laimachanu Amadi Maru Oina Secretary Nipan Sukhanki Koina punsin da bataragadi chakotpagi khongjel na sumak chakhiba matamda apikpa furuk macha oijariba aikoi gumlaba furuk macha sing ase uduna chathigada basida aikoi gi saktam ase aikoina kanjaraga aikoina ngaktuna thamba taragadi chakotpagi lamjel asida aikoi iroina na chatlaga su aikoi gi saktam ase kanba ngamgani haiba khanjaba wakhalon asina mangoi nazaraga aikoi masida chungsin najarakpani aikoi punsin bataragadi aikoi gi khunai sida aikoina honglakliba aikoina kaitharakliba aikoina semgatpa pamiba sing ase aikoi punsilaba matamda aikoina masi kanba ngamgani maduna aikoina masi punsin da bataragadi aikoi wakhalda leiragasu aikoi gi thamoida khallagasu masi thabak oina ontokpa amata ngamloi aduna aikoi punsin ba haibase yamna tangai fadi haiba wakhalon asina mangoi najarakanda aikoina punsin nanabagi aikoi gi mafam amakak semjarakpani Rajarshi Baigya Chandra Cultural Foundation Manipur Amadi JN Manipur Dance Academy na sinduna Rajarshi Baigya Chandra na laikhidabagi chahi chaniga kuntaruk lak suba palan thoram numit humni chupna Uttar Pradesh ke Ayodhya ge Ram Mandir Brindavan amasung Radha Kundada pangthokhrei ngarang loishinkrei Rajarshi Baigya Chandra Cultural Foundation Manipur gi wangangloi takhelambam iravo na haikibada Kumjai listing ani ge tarani thoidagi hauduna Rajarshi Baigya Chandra na chatlamba Bangladesh Myanmar yauna India ge tongan state sing da chatuna laikhidabagi palan thoram asi pangthokuna lakli Baigya Chandra na lingkhat piramba Maharaj Kunjaras amadi Basantaras haidiba jagoi makhala hum asi Ayodhya Brindavan amadi Radha Kunda pangthokpani mahangna thamlamliba Kala Sanskriti asibu Bangladesh amadi Myanmar yauna India ge state singi miyamda khanghanabagi damang chahi khudingi mafam honglaga palan thoram asi pangthokpani haiki ngasi state asida oikhiba yingasagi pau amuk pizari
ICAR Regional Center Lamphel Patagi Fangba report ki matung ina ngasi state asida khwaidagi sabagi chang Celsius degree 19.5 aduga khwaidagi ingbagi chang na Celsius degree 19.5 oiki nushita yawising manilgi chang na ayukta chada marfudra taruk amasung numidang wairamna na chada humfudra oiki nong chubagi chang na millimeter 18 oiki aroibada maroiba pausing amuka hana pizari Jiribam district ke Maitai Singh Taba Champanagar Khulganakna Rashidpur gi area da paisilakhiba drone ama khulngakpa singna kathaduna thugai khre Naga Taba Indo-Myanmar border gi mafam singda ngamkhai sambal khaba gi thabak paikhatpa yaroi haina Naga Village Chief Federation Manipur gi maikai da gi phongdorakli Hill House Tax Thi Drabadi Chaukha Thorang Paikhanaba Scheme amasung project singi fund thadok loidori Tamenglong subdivision gi oina house tax thidoknaba notice thokre Kaisamthong Assembly constituency gi MLA oina term kayada mikhal maipatuna Manipur lenga ki minister oiramlaba L Jayanta Kumar yauna miyoi mapan Congress ta yaukre Amasung Tata Group ki hanagi chairman miyamna Ratanabal Tata haina khangnariba ngarang numidang athengbada leikhidre ngase ko pung 10 dagi nungthil pung 3 fawba miyamna leichu katuna ikai khumnaba utkre Mata asida bulletin asi loisinjare Manipur miyam gi punsida khwaidagi hena maru oiba state asigi leba asigi amadi malem gi pau singi damak Sktv'S news po miteng taduna lebiyo madugi damak Google Play Store amadi Apple App Store da changbiduna Sktv'S Manipur gi app download tabiyo amadi sel amata tingdane Sktv'S news amadi atai channel singeng biyo natraga Sktv'S gi website skyic.in da changbiraga website asimaktada ROTT hype option da click tawiraga biteng tabiyo amadi aikhogi social media handle sing da join tawbiduna khudaki oiba pau sing lobiyo loshilak pada pumrang pumkahana khurumjari